ꯑꯍꯥꯟꯕꯃꯛꯇꯗ ꯇꯣꯝ ꯇꯤꯚꯤꯅ ꯄꯨꯊꯣꯛꯆꯕ ꯀ꯭ꯔꯥꯏꯝ ꯋꯥꯠꯆ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯁꯔꯠ ꯑꯅꯧꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ Crime Watch. ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯀ꯭ꯔꯥꯏꯝꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯄꯥꯎꯗꯝ ꯑꯃ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 8 COVID-19 ꯂꯥꯏꯆꯠꯀ ꯃꯔꯤ ꯂꯩꯅꯅ ꯂꯩꯉꯥꯛꯅ ꯊꯝꯈꯤꯕ ꯀꯔꯐ꯭ꯌꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯈꯨꯌꯥꯊꯣꯡꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯃ ꯐꯛꯂꯝꯈꯤ꯫ COVID-19 मरम ओइरगा लेंगाकना लाउथोखिबा लॉकडाउन गा सागोनबा कर्फ्यू मनुंगदा खोयाथोंगदा लेबा पान दुकान अमा नुमित असगी नुमिदांगदा सो फक्लगा दुकान मनुंगदा लेबा सेल अमदि पोचै कया सखंगदबा मियोइसिंगना हुरानखि। Crime Watch. एप्रिल की तांग 18 इम्फाल इसकी हताबी नुथोंग मनाक्ता लैबा युम अमा मैना तुमना चाकपगी लाइबक थीबा थौदो अमदा नुपी अमा मैना चाकपदगी लाइकटनबा ngamdana लैखिदे अदुगा नुपा अमना जेनिम्सदा अरुबो फिल्मदा लाइकटनखि। तांगना थोकपा थौदोक अमा ओइना इम्फाल इसकी हतादा लैबा पब्लिक हॉस्पिटल की हेक मायोकनबदा लैबा योत्सुबा दुकान अमा मैना चाकपदा नुपी अमा थवाई मांगखि। अदुगा नुपा अमना मैना चाकपदगी अरुबा फिभमदा जेनिम्सदा लाइकनखि। थौदोक अदु नुमिदांग वाइरम पुंग 3:30 तारकपा मतम अदुवाइदा थोखिबनि। पुलिस इन्वेस्टिगेशन की मतुंगिना थौदोक अदु इलेक्ट्रिक शॉर्ट सर्किट दगी हौरकपा ओइरमगनी हाइना मोट पिखि। थौदोक अदु हेक थोकपगा मनाक्ता लैबा मियोइसिंगना दुकान मनुंगदा लैरिबा मियोइ अनि अदु हॉस्पिटलदा पुखतखि। लैखिद्रबि नुपी अदु सोक्तुना लाइकनरिबा दुकान असगी मपु हता इता खोलादगी MD सुनील साहा चही 95 की नुपी अतोंबिनी। Crime Watch. एप्रिल की तांग 12 आइन यादव मोंगदा परमिट याउदना मणिपुर की ngमखै लाना चंगसिलकपा नन लोकल तरुक मियामना फारबा मतुंगदा थौबाल पुलिसता सिनखि। COVID-19 लाइचतगी ngathopnabagidamak leingakna thamkiba lockdown ge athingba leina leina mapandagi lakpo oiramgani chingnaba non local taruk manipur da changakpagi permit amata yauramdabadagi miyamna pharaba tungda police ta khusinaki। थौदोगसी थौबाल पुलिस स्टेशन की मनुंग चनबा कियाम अमुरैजमदा लैबा मियोइ अमगी युमदा योंगसाक बोरा निफुरोम पुरकपा DI तता अहुमदा यौरकपनि हाइरि। मखोइ तरुकमक नागालैंड की दिमापुरदगी ngaktani लोइनना हाइरिबा मियोइ सिंग असि इनर लाइन परमिट अमदी कर्फ्यू पास अमता यौरमखिदे। मखाताना मखोइ तरुक पुलिसना लौखतुना इम्फाल की ISBT दा लैबा क्वारंटाइन सेंटर दा थमखि। मयाम सि लॉकडाउन थुगाई हाइदन लंबीदा थोलकपसि हंगोइ चोगंदना सैना कंदना अखोगी दाखुमनगी फुदना असुक कन चेक्सलिंगी चरकसिदा मखोइजि कमाइ तौना दिमापुरदगी हाइरिबा अखोगी मणिपुर सिदा चंगागा हाइरिबा थौबाल की क्याम सिपाई वांगताबा दिलोइन एसोसिएशन अमुजम लेकाई लेकाइसिदा फमदौना यौलिबना हाबसे अखोई होम डिपार्टमेंट की पुनि जिजरी मरि लेनबा कंसर्न डिपार्टमेंट सु मसिदे एक्शन लखबियो हाबसे अखोगी एसोसिएशन की साइड की पुनि जिजरी। Crime Watch. एप्रिल की तांग 12 टेक्नोपॉल डिस्ट्रिक्ट की हेंजांगखुलदा चिंगनानिंगाई ओइबा मोंगदा मियोइ अमगी असिब हक्चांग लैरमखि। नुमिदसिगे युक्ता टेक्नोपॉल डिस्ट्रिक्ट की हाइजांगखुल मनाक्ता चिंगनानिंगाई ओइबा मोंगदा असिब हक्चांग अमा तादुना लैरमखि। लैखिद्रबा मियोइ अदुदी थांगजम दीपक चही 23 अपोकपा लैखिद्रबा TS विश्वरूप मोरे खुनौ लैकाई वार्ड नंबर 9 दगिनी। असिब हक्चांग अदु ICP ताबा लंबी अमसुंग हाइजांग थोंग मनाक्ता थेंगनरखिबनी। महाकना सिरिबा मफम अदुदगी मीटर खरा चटलगा महाकना थौरकपा 2-wheeler एवेंजर बाइक MN04D 9787 अमसु फंगबगा लोइनना ई खरसु असिबदुगी मनाक्ता तादुना लेरंबा थेंगनरखि। तुंगदा टेक्नोपॉल डिस्ट्रिक्ट की SP TS विक्रमजीत लुचिंगबा मोरे पुलिस की टीम अमदी फोरेंसिक साइंस लैबोरेटरी की टीम लाक्तुना यंगसिनखि। Crime Watch. एप्रिल की तांग 13 नुमित असिगी अयुक्ता थोकिबा लामै चाकपगी थौदोक अमदा लांगोल रिजर्व फॉरेस्ट की मफम खरदा चाउना अमांगाता थोकि। नुमित असिगी अयुक्ता
Langol Chingi Punsilok amadi Roy Riders Manipuri office lairiba Chingi mafam kharada pak sana sandorokpa maina akan bomongda lamai chaglakpadagi Langol umangi saruk khara chauna amangata thoki. Thazaba yaba paugi matung inna mai adu sakhangdaba miyoi kharana water reservoir manaktagi thabu oiramgani haina mafam atuda leiramba miyamna mot piki. Mai adu makhatana sandoroktana bohonabada Wildlife and Habitat Protection Society ki volunteers sing mafam adugi miyam amadi Roy Riders ki members singna kanna honaki. Crime Watch. Crime Watch. April ki tang taraga mari yari pokta thokiba mai chakpagi thodok amada farm ama maina tumna chakhi. Thaubal District ki Yairipok Singada leiba Sultana Livestock and Mushroom Cooperative Society Limited ki farm maina tumna chakhi. Sakhangdaba singna mai tharamba oiramgani chingnaba laibak thiba mai chakpagi thodok adu numidasigi ayuk anganba pung amarom tarakpa aduaida thokibani. Farm adu Yairipok Singa Canal mapaldagi Jida Rahman chahi kunmapan apokpa Nazir Ahmad kauba miyoi amagini. Thaudok thokfamdagi fangba pauda farm adugi manakta leiba dukan amada tumba nupa amana mai chakpadu urakpadagi manak nakpada leiramba miyam amadi firefighter sing kauraga mai adu muthatnaba honakibani. Thaudok aduda punna lupa lakh manga lising yang khairong oigadaba polam amangata thokhi. Crime Watch. April tang taraga mga numit asi numit yung matungda khanghaudana lakhiba nonglei nungsit amana Manipur gi mafam kayada chauna mga tathuan ki. Khanghaudana lakpa nonglei nungsitna Imphal yauna Manipur gi mafam kayada su amangata kaya thokan ki. Senapati district adi len yauna nong takhi. Loinana mafam kayada yum kai kaya su humdokpa amadi tekhibagi pau fangki. Amaromda Ukrul district asu len yauna takhiba nongna amangata thokhi. Nakalamaromda Kairen Phabida upambi teluktuna garida tasunbadagi amangata thoki electric wire kaya tatkibana Manipur gi mafam kayada mai matam kuina mutki. Crime Watch. April gi tang taraga mga numit asigi numit yung matungda Guarok Reserve Forest area da akan mamongda lamay chaglaki. Thaubal District ki Guarok Reserve Forest ki manung chana leiba Saram Chingda masak khangdaba singna lamai tharambadagi Saram Village ki area amadi Uyal Cherau Chingi area da paktakna na maina chakhi. Fire tender gari ani yauna nungsit marakta mai adu muthatnaba honabada pung ahumlom changkhi. Thaudogadu nungthel pung anirom tarakpa aduaida thokhibani. Lamai chakpagi pau hek fangbaga Joint Forest Management Committee Uyal gi member singna Forest Department amadi Wildlife and Biodiversity Conservation Committee Manipur da mai chakpagi pau piramlaga member sing sangsinduna mai adu kanna bahonaki. Crime Watch. April ki tang taraga mga Lilong da thokiba laibak thiba mai chakpagi thodok amada lupa lakh kayagi oigadaba malchang maina tumna chakhi. Lilong Police Station ki manung chanba Lilong Lehau Khongda yum ama maina chakpadagi yamlaba malchang kaya tangoi onki. Laibak thiba thodok adu numidadu ki numidang pung mapan lom taba aduaida thokibani. Thodok adu da tangoi onkraba yum adudi Maulana Abdul Haki kauba amagini. Thaudok thokphamdagi fangba paugi matung ina mai laktabadagi kendal thalaga tumthakibadagi mathang samnaraklaga laibak thiba thaudok adu thokhiba oiramba yai hairi. Thaudok adu da sel oina lupa lakh ahum machanupi gi awunpot oina lausinba furniture amadi atopa polam sing punna lupa lakh 15 romgi mal chang yaukhi. Crime Watch. Crime Watch. April ki tang taraga taret
truck amada lotuna pusilakpa kwamana amadi hidak managi oiba polom kaya thangmaibangi miyamna farba tungda mai thadoktuna manghanki. Lockdown manungda chana naba tilhau marakta lotuna pusalakpa kwamana amadi hidak managi polam kaya Thangmaiban United Club Ima Panthoibi Welfare Youth Center amadi FLYO Club ki apunba khutpu amana Thangmaiban Hijam Dewan Lekaida faraba tungda mai thadoktuna manghanki. Hairiba polom sing adu tilhau puba tata truck amada Bihar dagi Ashok Kumar kauba truck driver amana pusilakpani. Mahakna Thangmaiban Hijam Dewan Lekaida pot sing adu unload taunaba lakpada chingnarakpadagi check taubada miyamna fabani. Faraba polam sing adu miyam amadi paumi singi mangda putoktuna mai tharaga manghanki. Crime Watch. April ki tang taraga nipan Manipur ki oina ani suba COVID-19 positive case oikiba Abdul Rahman Health Department na negative oire haina lauthoke. Manipur ki ani suba COVID-19 positive oikiba Abdul Rahman numit asida RIMS amadi Jenims ta test taubada animak negative oire haina mari lainaba Health Department na lauthoke. Mahak Delhi ki Najimuddin Marcus ta pangthokiba Tabliki Jamaat ta saruk yaruraba matung March ki tarik 38 da positive oire khanglakpadagi RIMS ta admit tawkhiba patient ni. RIMS ki medical superintendent ki office ta pangthokpa paumi singa unaba amada RIMS ki director Professor A Santana makha taraduna patient asi mamangda numit taret amadi tara marini da test tawbada positive oikhrabasu ngasi numit 30 surakpada marirak suba oina tawkhiba test ta negative oikhibani. Crime Watch. April ki tangkun Manipur Police Modernization ki saruk amoina Manipur ki Chief Minister Nongthobam Birena Tata Innova car mapan Manipur Police Patrol Unit Imphal East amadi West ta khusinaki. Police Modernization ki saruga moina Imphal East amadi West District Police ki akhanaba Police Patrol Unit ki mathauda sizinanaba Toyota Innova car mapan Manipur ki Chief Minister na Imphal East amadi West Police ta khusinaki. Khusinabagi achamba thoramadu Chief Minister N Biren Manipur Police ki DGP LM Khaute atay makok thongba police official kayasu sarugyaki. Chief Minister N Biren haikibada police amadi miyam ki marakta hena afaba mari hengalhanaba saruk amani. Pung kunmari chupna mathau tawgadaba patrol unit asina miyamna matam amada hekta lakpa matamda miyamna chingnaba poktanaba mating pangani. Ngasi district ani ki oina khusinakraba gari sing asi atay atopa district police sing dasu makhatana fanganaba honagani. Police ka public ka relationship hagal ibis ki matada mohena phagana ba 24-hour service akoi hinungdang da police si sorkul de kara amani na thana but sigi patrol system se tor matung da koi is and every part of the city nungdang or so 24-hour gari si mai available hoy da mi ke kona na duty da madu ki rotation se amaga so that anybody at ke mudal lakera angan mudal lakera public sing de police patrol line have a feeling moi da madu ki secure adu tongna bu da urena makhata bada tai district sing expand tongna bu. Crime Watch. Crime Watch. April ki tangkun More da thokiba Deepak Mishiga mari lenana More police na chingnaba miyo ani fagat ki. Thasigi haukiba tang tara humdoida More Kunau Lekaidagi Laikhidraba Thangjam Deepak Misi da chenaba miyo ani More police na fagat ki. Hiramasiga mari lainana More police station da leiba Hawa Mahalda Technopal District Police ki SPTH Bikramjit amadi atay police ki makok thongba official sing yauna pangthokiba paugi mifam amada SPTH Bikramjit na thasigi haukiba tang tara humdoida More gi Tiyangnom village manakta chingnaningai oiba mongda More Kunau Lekaidagi Thangjam Deepak ki asi bahakchang taduna lerambadagi mafam aduda More police amadi forensic science ki team na yengsileba matung postmortem tawkhi. Tungda chatharakiba investigation asigi matung inna tha asigi tangtara nithogi numidang wairamda laikhidraba Deepak mamanaba kharaga sa chaminakhi. Madugi matung More Ward number 9 Molhoi Sinai Vang da leiba Jamkho Hau Haukip atopa ming Haupugi mayumda
Sonkophao Haukip Loinana Laikhidaba Thangjam Dipak Makoi Ahum Puna drug sizinabada overdose chatpadagi Thangjam Dipak mafam adumaktada Laikhidabani. Tungda Jamkohao Haukip Amadi Sonkophao Haukip Anina Thangjam Dipaki Asiba Hakchang adu Ti Yangnom village mayada langthoklamki. Thangjam Dipak Maitegi Asiba Hakchang puthok pusin tawbada sizinaba gari macha Honda Dio Amadi Miyoi Ani More Ward number 9 Molhoi Sinoi Vangdagi Jamkohao Haukip Chahi Kuntra Apokpa Laikhidraba Thongam Haukip Amadi More Ward number 7 Kenan Vangdagi Sonkophao Haukip Chahi Taramapan Apokpa Thangkholian Haukip Phagat Kibaga Loinana Makha Taba Ain gi oiba thabak lokhanaba More Police Station da case ama register tawre haiki. Tungda case asibu mai pakna thijenma ngamkhibagi damak Tengnopal District Police ki SP TS Bikramjit na investigation team singda sel gi mana piduna pungning thogatki. Jamkohao Haukip haiba yum angang asigi yumda Jamkohao Haukip amasung Sangkopao Haukip Elias Paucha amasung laikidraba angang Dipak moyhumchi punki amasung maduda masi drug sizinaki drug sizinabadudagi maduda masi overdose tarakpadagi masagi fium masi sokselaki amasung collapse taki adu ar matungda masi spot adum laikidra matungda koigi hariba Jamkohao Haukip amasung Tongkopao Haukip haiba angang ani sina magi mana tonga iba gari adventure amasung magi hakchang laikidraba hakchang hai asi chai koina magi phangpham mapam aduda dispose tawki haibasi koina chap chaba khangpa ngamki. Crime Watch. April ki tang kungani thoi mai kaba nishagi mathakta chathaba drive amada More police na lupa lakh kaya rongi oigadaba hidak managi polam kaya fagat ki. Myanmar Romdagi Puthorakpa Lupa Lakh Kayagi Oigedaba Win Churup Packet Kaya Tengnopal District Police na fagatki. Numilasigi nongalamdai pung amarom tarakpa aduaida Indo Myanmar ngamkhaigi mafam kharadagi lanthorakpa Myanmar gi yamlaba Win Churup More Police Station na konba More College mayada fagatpa ngamkhibani. Fagatlaba Win Packet listing humphumari chamapal humfumathoi makhatana ain gi oiba thabak paikhatnaba More Police na seize tawduna thamki. Nakalamaromda Numirasimaktada Tenopal Police Station gi manung chana leiba Narun Village tagi kilometer makhai amarom chatlaga leiba mafam amadagi Tenopal Police na yamlaba churup packet listing nifuga mari amasu fagatki. Fagalaba polam sing adu malim gi kaithelda lupa lakh 12 rom gi oigani hairi. Crime Watch. Ngasi ko inati matang swaisida kaina nabiya thangni jari mathangi episode ta pudun laksage ehenba wari kaya galoina na matam adu fawbudi